Lamdam asigi veteran sanaroi singi yaifa thorang paikhanana balengak na hotnagani haina Chief Minister Nongthombam Birena phongdokre. Langol Ching amadi Lamphel Park ki mafam singda lo thugaiduna yum sajilaba sing athuba matamda takhairagani haina Chief Minister Nongthombam Birena cheksin wa thamkhre. Center na khungang chawkhatna ba lupa koti lising ahum pirakle state asigi khungang gi lambi thong fagatna ba sengat pa hauragani haina Minister Thonga Biswajit na phongdokre. Amasung kungani thoirak suba Manipuri 2018 ngasi pangthokre angang singbo abuse amadi neglect tawbadagi ngak thokna ba hotnabada mama mapa amadi miyam gi chawrba thogdang lei haire. Mayamba khurumjari adom yengbiri base Impact News ni ai Pinky Okram na hojik pungja sifawbagi maruiba pausing miyamda pizari. BP stroke taurubadagi hojik sonduna lairiba body building masanada Manipur gi ahanba oina Mr. India ge mingthon fangkraba Nongthombam Maipaki hakchang gi fibam ngasi Chief Minister Nongthombam Birena yengsinkre. Naurem thong laishram lairakta laiba Mr. India Maipaki mayumda Chief Minister masamak chatuna veteran players singi anabagi fibam asi yengsinkibani. Khongchat asigi matangda Chief Minister na phongdokhibada mana masing khakta chaduna Mr. India gi mingthol laukraba Maipak na masa sonduna leibagi pau tabadagi hangbalakpani Manipur gi danatna leibak asigi mingchat purakraba veteran player ama sonduna leiba haibasi thamoi kainingaini Mahakna bodybuilding masanada lamdam asigi damakta thambiramba mingchat adu mirol asina kaufam thokte mahaki thodang asibu singthaba amadi mirol kayana khanghaunana ba hojik semba loisandana leiriba Crispa ground athubada semba loisilagani madugi mathakta Mr. India Maipaki maming thonduna ground asigi gallery natraga sanglen sanana ba cabinet ta khanagani haina thajaba piramki loinana lamdam asigi veteran sanaroi kayana lengakna masak khangdabagum tawi haibagi matangda paumi singna hangba wahangda veteran players singi yaifanana ba laukhatpa yaba thabak laukhatnana ba khanagani haina phongdoklamki nakalama romda Thailand gi Chiang Mai da thasi gi tang taramari degi tarataruk fawba pangthokiba Mr. World gi contest ta gold medal fangduna taret subo oina Mr. World gi mingthol fangkraba wahengbam bobi bu Manipur lengak na ikai khumnaba uttuna lengak ki thabak pinana ba khanagani haiki Ningsing baya badi Nongthombam Maipak kumjali singam ga jamapan humbudraga mathoida pangthokiba Mr. India contest ta gold medal fangduna lemjaningai oiraba mingthol asi fangkhibani hojik masagi chahi marfutara nipan sure waza Maipak kumba yamba Maipak kumba amagi at least memorial oiba yaba pot amadi state sida leibam thokpra haina isu ai feel dawi ai khoi gi sports ki lairiba naharol kari kari mayam gi di khoi policy ma leiraga policy dugi makhada thabak piba bu oiro adagi award piba bu oiro paisa piba bu oiro loin daw leire aduga hanagi ari basing veteran sing sigi oiba policy kari dawsi ga heba tangdang ma madi leite adugi question du yam reasonable oi madu ai ongtang ai Satpagi paisa puthokpa halakpagi paisa puthokpa khara trophy khara pibadun di oya pote aduna kari to boya ga yongta madu ai yong pangai review to bodra kala ene khal chena civil sanai gi de lakpini ajde chena ma kauba yai manu ni karina da ba inaung ni kana chinate ma se Nongthombam ni asu Nongthombam ni chena yai hajari bai kain da manda sita pyo sajara ya hajani ngai se dekti sports sai de sana pa na lakse banina Krishna ju sen ni habe dunga sai pa na haram badai nungai bai du sidai nungai bai lekti Nakalama romda Imphal City da asengba nungsit nungsa phanghanbada achouba thodang loriba Langol Chingki mafam amadi water body semgatnana ba honariba Lamphel Pat ki mafam singda lo thugaiduna yum sajaliba khudingmak takhainana ba honaragani haina Chief Minister Nongthombam Birena Jackson Walol thamlakli wafam asing asi naurem thongda leiba Mr. India Nongthombam Maipaki hakchanggi anaba hangbagi
खोंगचत्ता चीफ मिनिस्टर ना पाउमिसिंग द फोंदोखिबनी चीफ मिनिस्टर ना मखा तारदुना इम्फाल सिटी की अकोइबगी फिबम असी मपान गी लम कोइबा सिंग याउना मियामदा उबा फंगनना पांदमदा लांगोल चिंगी मतोंदा इम्फाल व्यू कौबा टावर अमा लुपा कोटी 15 रोम चंगना सेमनना थौरांग तौबा लोइरे लो थुगाइदुना लम लौसिनबा सिंग तखाइनना होटनबदा कनागुंबा खरना कांगलुप नाइदुना खुदोंग चाबा लौनना होटनबा यावरे मदुगी मथक्ता कोर्टा केस तौसिनबा अमदि अरानबा पता कया पुथोरकपना मरम ओइरगा लेंगाकना मियामगी चावखत थौरांगी थबक तौबदा खुरौ ओहल्ले हाइकी हौजिक लैरिबा युम सिंग नतना मखा ताना लोगी वांगबदा युम साजिनदना अथुबदा सर्वे तौरगनी हाइरी सिदैदा इन हुजी इम्फाल भ्यू नम सेमदोरे लांगोल गे आमा तोन सिदैदा टावर म सारकांदा मयाम से काजरगा नुपी अंगांग आदगी मपानै लाखप मयाम से काजरगा नुंगदांग वरसु इम्फाल वैली से उननबगी इम्फाल भ्यू न करोड़ 35 मुक्संग सेमगदबनी ऑलमोस्ट लोइरे सेमबा साबा हौदोरबनेबा याम नुंगाइत्रिसे असी इवेक्शन तौरुबा कांदा कांगलुप थोलकपगुंबा लाइगी नेरगा थोलकपगुंबा अनड्यू एडवांटेज लौबा प्रजा मियोय खरा हाइतारेको सि खरा लैबसिना इखोइदा यामना हैंडिकैप ओहले अमनो अदुगुमा मयामदुना अनौबा गवर्नमेंट सिदा खितंग हैंडिकैप ति वोय अदुबु हुजिके हाइरिबा मखा ताना इंक्रोस तौदनबा खोतनबा दुदे अखोय सबसाना गवर्नमेंट गी हाइतारे आइदि सर्वे तो होंदोरे युम कया लै युम दुदगी मसिंग हैंगप यारोय अनौबा सातारसु असाबा यारोय हाइबगुंबगी सर्वे अमा तौरगा अखोय अदु फिक्स थमने दुदि बीजेपी हाइबा पॉलिटिकल पार्टी असी वा खक्तमक ngang थबक याउदबा चिनगा खुदका मानदबा पार्टी नि हाइना लमलाई ब्लॉक कांग्रेस कमिटी की लुचिंगबा सोशल वर्कर अचोइबम देबेना फोंदोरकली बीजेपी युवा मोर्चा लमलाई मंडल की प्रेसिडेंट एल बाबू वाइस प्रेसिडेंट Ngamgai Mai Kamson General Secretary NG Sobhachandra amasung Executive Member W Jimina BJP Thadokna Congress Party da changlakpaga mari leinana chalauda leiba lamlai Block Congress Committee ki office ta pangthokiba okpagi thoramda wafamasi phongdokhibani mahakna makha taraduna hai Manipur yauna leibak asigi mafam kayada praja singna BJP bu pamdaba amadi thajadaba ki chang asi nongmo gi hengalakli कांग्रेस पार्टी बुनुंगसिजबा पार्टी असिगी आइडियोलॉजी बु पामजबा मियोय कया लेप लेतना चंगलकपसिना लमलाई खक्त नतना स्टेट असिदा अमसुंग लेबाक असिदा कांग्रेस पार्टी असि ख्वाइदगी हेना मपांगल कन्ना प्रजा मियामना पामनबा पार्टी अमा ओइना प्रजागी सेवा माइ पाकना तौबा ngamlagani हाइखी मसीदी मियाम पुनमगना इंडिया की पब्लिक पुनमगना मणिपुर की प्रजा पुनमगना अमदी लमलाई प्रजा पुनमगना खंगे मदुदी बीजेपी हाइरिबा दोल असि पुलाउदा लाउबा मागी आइडियोलॉजी लेतबा अदु पा गांथोखिबा वासी करीरु मसाना ज्ञान थाजदबा थबक्ति तरोक्तबा अदुगा यामना मुन्ना खरा कांदा कांग्रेस हाइबिसदी याम आइडियोलॉजी लेबा अखोगी लमलाई केंद्र से याम सोथरे हजि काबीदिबा एमएलए सिना केंद्र की कई मखरा तौबिरकदरना अखोई खंजरुबनी मदुगी ओना तैनबदा एमता थबक तरोक्तरे याम लाइरबा अदुगुंबा केंद्र अमा ओरे अदुना लाकदुबे इलेक्शन बाय इलेक्शन नत्रगा जेने इलेक्शन दा इसा इसा जी किनी देने खंबीर कांदा लमai केंद्र से अमुक्त ओनबा पुरक्सी लाइरेबा लहेलुसी अतोबा केंद्र का येंबदा याम सोथरे मसिबु अमुक्तदी कलमसी Manipur Pradesh Congress Committee MPCC Minority Department ki hana chairman oiramba amadi hausikna City Congress Committee ki vice president oiramba Hafiz Hatadagi MD Akhtar Hussain chahi homfunipan na khanghaudana laikidabada Manipur Pradesh Congress Committee MPCC ki chairol amada awaba phongdorakli Central Government na state asigi city singa samnariba khungang singi lambi ki fibam fagatna bahaiduna MSRRDA da lupa koti lising ahum pirakliba sina state ki khungang ki lambi thong fagatna ba semgatpa hauragani haina Rural Development and Panchayati Raj ki Minister Thongam Biswajit na phongdokre wafa masi ngasi thongju kendra gi manung channa kongba makha nandai bam laikai chongabi da leiba Chongabi Development and Relief Organization ki nauna saba sanglen sangaba ki thoram da phongdokibani Minister Nahai Anobalengak Asina Asian Development Bank ki makhada Imphal City manungda elevated highway cross bridge amadi ring road ki thabak athubada hauragani state highway taret national highway ki thakto on khalakle rural development amadi panchayati raj ki chahi gi amadi thabak thoramda penbi duna mamangda M Generega gi piramba lupa koti chahum gi senfam lupa koti chatruk pibada center na yare Industry Department ki oina su state asi ki oiba logistic hub ama sabagi ayaba lakliba asi state asida BJP na luchingba anobalengak asina purakpa ahongbani haiki
कांग्रेस पार्टी दी ngakang tumin lai kho ngang hinu noi angang leng ar puthagani maramdi state hut phanga padagi कांग्रेस पार्टी ने pare kari torme chang jiba matam chak jiba matam mangan jiba matam mangan jiba paisa mayam do mayam khotpi hu per capita da kayam na khoi paisa phangba yagada ge do yamina khotba yare koi manipur da kai chakre paisa do adu ngasi na ko BJP da corruption ai corruption ki mami amta chu phangoi congress na chai tranga sri bo bina pa matam da paisa ke center de laki kari development pe kana da kari kana pira me je madu di comparatively they have done something but nothing. There is nothing comparison with the so far used money and what they have spent the time, I believe. Bank Employees Federation of India Manipur State Unit ki 8 lakh suba State Conference ngasi thangmaiban yumnam laikai de leiba Haikham Kala Singh Memorial Community Hall da pangthokre unit asina sinduna pangthokiba conference aduda Bank Employee Federation of India Manipur State Unit ki President S Bijoyna Center na leibak asida leiriba bank khudingmak privatization tawgani amadi punsingani hairiba thong asi yaba ngamloi center gi thong asi gi mayokta chatliba tha asi gi lakliba tang kunga tarukta Manipur Puryauna leibak asigi leiriba bank ki employees singna leibak sinba thungna strike changsil lagani hairi December kuntarukta akoi All India Strike United Forum of Bank Union na kauraga All India sinba thungna 26 December da All India Strike pangthokani maramdi Bank of Baroda ne Dena Bank ne Vijay Bank ne punsangani abegi barot ki khongtang changsin khare hairiba baro na tor khongtang si akoi bank employees sing yaba ngamoi All India Trade Union Congress Manipur Imphal East District Committee na sinduna committee asigi convention ngasi Irawat Bhavan da pangthokre tongan ba unorganized workers singna sarukya duna pangthokiba nongmagi oiba convention asida sarukya kiba singna leibak asida leiriba sinmi amadi lenga ki makhada apikpa tolop chaduna thabak tawriba contract employees singna thengnariba awaba singki matangda wangang nakhi loinana mathang chahi ge January 9 amadi 8 da trade union kayana leibak sinba thungna kauriba general strike mapung fana sauganana ba convention na warep lauki December ki tang tara mapan amasung kunga mathoida Myanmar da pangthokadoriba business to business meet da saruk yagadaba miyoi kuntra ga humdoina saba Manipur ki team ama ngasi babina diagnosis ki Chairman Oibata Natana Managing Director su Oriba Thangzam Dabalina Lamthakre Myanmar da laiba Indian Embassy amadi Mandalay da laiba Consulate Office na sinba Business to Business Meet asi Manipur Chamber of Commerce and Industry ni sponsor taubani Manipur ki team adu da sarukya kiba Manipur Chamber of Commerce and Industry ki General Secretary Jotin Thokchom na phongdorokpagi matung inna hairiba event asi Manipur promote taunana ba amadi India Myanmar ki mari hena fagatna bagi Pandam the Sinbani event asida Myanmar gi business group sing amadi Manipur gi hospital amadi school tauriba loinana tourism forum na chingbagi miyoi sing na saruk yagadabani हारिबा खुंसेट असिदा अखोय मणिपुर से एगेस पॉलिसी की हुजिक लाइबा ट्रांस एशियन हाईवे अदुगा तोंगान बा इंडिया म्यांमार की रिलेशन सिदा हेना फगनबगी दमकता अखोय की मिनिस्टर याउना फंक्शन से पांगथोकनी हाइदना अखोय कंसुलेट जनरल पाउ पिबेरे लोइना यांगोंडा लाइबा एम्बेसीना अकनबा इनिशिएटिव म लोगबिरक्तना मणिपुर की आर्ट एंड कल्चर स्पोर्ट्स अमदी इंडस्ट्री दौजरिबा तोंगान फील्ड एक्सपोजर लेनबगी अदुगुंबा इवेंट अमनी हाइना आई मैम थबजगे Imphal East District ki Kaina da leiriba Kaina Laifam Lenda Lanai Miyoi Kharana Fura Sajinduna Laifam adubu masak thihalle amadi miyambu lanna lamjing duna sendal lambi onthokle haibagi mayokta wakat mifam chathakre wakat mifam adu Kaina Development and Protection Committee gi lamjing makhada Kaina gi akoibada leiriba khul taruk ki khunja sing amasung club tarani thoi ka khusamna duna chathakibani wakat mifam adu da sarukya kiba committee adu gi luchingba amana Laifam asi Manipur Ancient and Historical Monuments and Archaeological Sites and Remain Act 1976 ki manung chalaba mafam amani leibak miyam gi lai khurumfam oina lengak na thamkraba mafam asi English amaga chamapan marfutara ni thoida pangambam sagai seba committee na lengak ki ayaba yaudana ain gi wangmada patata silambani
Hauzik mafam aduda miyamna Govindaji haina khurumnariba asisu Govindaji fura nate pangambam ningthorel kauba misak amagi laikhidraba apokpagi ningsing furani Laifam aduda lam khopchinduna sendan lambi onthoklibasi lengakna takthok piduna leibak miyamgi lai khurumfam oihanbiu haina phongdorakli Water lady bichar se masi hariba fura se mandir se nakthok triba hongdi akoina akoigi punjajina lai khurumba woro anatragana chak bijaba woro kari woro soka woro kari ko mamata pangthok padu to hanjaro occupied by the Pagabam Sagai Seva Committee for themselves, not for others. We complain and protest to the lower court and government also. We demand to remove this all monument and to construct the new Govinda's monument. Matang swaise break amalawjage break ki matungda Manipur gi ngamkhai da lariba Molcham village ki khunja singna lenga ki mateng pangnana bohotna bada taxi sonduna lairi haibagi paudam amadi Manipur amasung malemgi tongan be pausing puduna lakjage Impact News pu mi engta tuna lebiu mayambo mukana taram nokcheri bulletin asigi makhata ba pau miyam de pizari Manipur gi aroi bangam khai paring da leiba Molcham village asi lengakna mityeng changbi ba watpana mafam adu ki miyamna lengak ki mateng fangnana ba taxi sonduna lairi hiram asigi matang da Impact News ki reporter Khetri Mayum Prem Chana madi more gi correspondent Laden Lakpam Lucky dagi paudam ama Moredagi Zero Road amasung DC Road anida kilometer cham gamaya chatlaga Indio Myanmar border maya da kundaba Molcham village ki lambi thongi fibam asi adugi matik fibam soktuna leiri angang unaba yang tongan ba ana ayek yaroppada khul asidagi Moretanan lakna bukhona bada khudungchar ba kayama mayoknari ningsing biyabadi Moredagi New Somtal fawgi kilometer chamrom sangba lambi asi BRO gi makhada BRTF na haukhibasi lisingani ga manga dagi koilas thaduna lambi semba haukhibani adubu ngasi fawba kilometer nipuram khotamak semblo Lemoribasing same below than a lady. Adu Muklibadi, BRTF na kilometer cham gong from Sangba Memagi Lambidi, Supna Gisahi and Hatanga, Lushin Magamli. PWD Minister Tongam Shujitka, Impact News Unabada, BRTF na, Mamang Dagi Hauna, Marui Lambi Sing, same to Laki, Adubu Mukwena Semba, Lambi Sing a say, Yamna delay Toroga Shembana, Miam the Kudung Chadabakayama Mayok Nahali, Remasi Matanga, Chief Minister Ga, Tanaraga, Dishida, Lambi Asia Tubuda, PWD Makada, Semba Honaba, Honagani Hana, Honoraki. I couldn't have finding Magina State government, the Buddha boy quick visit the life, the quick Sarkarchi. Yamna practical over Sarkar mo or Pachi Prajam, Yam Tajo Pong, Adu, Sigumba, Equina Biaro, not NSID, Chelna, Equi the Pacal have the convey with the state government all the time, Equi Prajazing, Miang Tambo, Maramna Warga, Aquina, Ladiva, Quigi, Tonga Tabuk, Mayamusu, Biaro, the Gate, State Tapire, Adu Tonga Tabuk, Mayamusu, Biaro, the Gate, Quican, the Peak, the Might of the Aquijiri, for example, in a Biaro, and a party that ultimately Palam the Ministry, Magi implementing agency. Hong to Ogata with the Equity Miang Makadanga City. Yamanungai will be Matamunongre. Molcham village ki ningthau tongsanga unabada khulasida matam kya mamangdagi electric wire kya tingduna leirabasu ngasi fawba electricity gi mangaldi ubu phangdri haina pendal phungdoraki amaromda khulasida Manipur lengangna electricity yohon mangamdrabasu solar energy gumbagi kudungchaba pibirakadi kunja singna wa bakhradawarbasu kokani hanasu phungdoraki to lampi machang study BRTM na lobasti 19 lisingani manga dagi lobani husi 3 tam 2 tamari sure ngasi phawa si mo cham yorokje aduga ani suna banami mayam jam ba chathok chasengi se aduga mathang da so posim me matang da so ngasi phaw me phangti Nakalambaronda Yas NWR Minister Lepo Hokip Unabada Molcham village asi power grid area gi manung chali maram masina village asida solar power piba yabagi kudong saba leitri amaromda electricity pinabagi dama Gamfazol village dagi Molcham village fawba wire tingliba sigi saruk khara masak khangdaba singna wire huran khibana khul asida mai phanba ngamdana leirakhibani hana phongdoki adubu khul asida mai piba ngamnaba MSPDCL gi director da khangam khiba leire hana su minister na makha taki lonana moredagi new samtal fawbugi BRTM na churi balambi ase PMGS wagi makha da shon naba thorang leine hana su magna phongdoki grid ta power grid ta include oiba village sing di solar pide because solar
is provided to off-grid areas only. Wire tingi marakta may pidringai gi talak marak asisida moina wire se kaga huranba gi thabak chathaba sida yam thuna akoi expectation da thuna yogdabai wani adu athubai matamda I assure you 86 km more to new samtar sisida molcham si into ga chattoini tender process loire PMJ swaida include loire I have written to BRTF not to execute any more in this area. PMGS wagi makada nong lami sem lagani hari basi kayamu ya mathajaningai oibage hai basi kunja singna hangnari amromda prime minister ki mangla nama oiriba inglising ani ga 18 gi february tha phaw manungda india gi khul khuding makta mai phanganba hariba mangla ndu gi manung channa manipur gi manung hujinba khul sing mai phanganna hona bada lengang na kari karamba thorang sing pakhalak page habidudi yengbu tari Impact News ki more correspondent Lain Lakpam Lucky Glorena Poram Jariba ai Ketrumyung Premsan Impact News Infal Inkhalak liba Naharul Singh bu thaksi khasi naina chalhanana ba amasung khunai ki miyam da mateng panghanning ba ki wakhalon pokhanana ba hotna bada lekai da lariba club singi chawrba thodang lei miyam gi yaifanana ba thabak thoramda saruk yaraba matamda tungi mirolna singthagani haibagi wakhalona mang tharaga ekoi punna sangsin minarasi haina kafen PD minister Karam Shyamna phongdokhri Wafa masing asi langthabal assembly constituency ki manung channa Naran Konjin mamang lekai da leiba Ideal Youth Club IYC ki chahi kuntra manga mapung faba mapo kumon thoram da phongdokhibani thoram asida minister na club singi thaupu ba singna masagi oijaba thidana thamoi singna miyam gi thogal tawraba matam data leikai gi chawkhat thorang da mang thana chatpa ngamgani leikai gi awa ana tarakpa matam da Naharol singna punna thauga yaminabagi tangai fadaba lei haiki Lagliba anauba chahigi nongju tha laktringaida ichawgi awaba koknanaba Naran Konjin khong asi pauthok chawthokpa amasung lutha hanbagi thabak January tha asida pakthoknana bahotnaragani haina phongdokhi Hujiki moral education sima ko yam darkar lei angang singda haurai ban harol singda adi yamna thaksi khasi maroina lairik haibadu khangna yaraktabanina ngangthorakpa saktorakpa moina hairakpa tawrupa kansda laishugi oiba adagi yamna phajaba behavior ma ekoina adi tambibagi platform ama sagatpa dakalai phaminarga wari saba kandadi omagi wakalon se sini mana pami se sini ado mangonda adi si phajana akoi society se hoji yam darkar lai adom yauri bani ne akoi society da lai shu mayam ama haire mama mapana adi wan hona zarga masa lai shu tamale thaba inkhang tawre adai di mayum makai pala ka na mama mapa pijaning daba masa masu akoi society sta mayam ama leire mama mapa na masa dagi niraga sabadong naga taw si akoi society gi chawkhat pa mataw natte allaman singi namakta moina wajagiba moina honaraiba tawriba mayam dugi tawbimal khangdabagi mong malakba sibuni laishu khangdaba haije Child abuse and neglect are responsibilities haiba thimda yumfam oiduna kungani thoirak suba Manipedicon 2018 ngasi pangthokre Thoramasi Pediatric Association of Manipur pamna sinduna Jenims ki auditorium hall da pangthokibani ngasi ki thoramaduda Manitron and Medico gi chairman Dr. Yumnam Radheshyamna pigliba angang singbu abuse amasung neglect tawbadagi ngakthoknana bahotnabada angang singi mama mapa yauna khunai asigi miyamna hupna wakhal taminaba changi angang singda chathaba miwot minai asi thingnaba semliba logi kayat lengakna ningthina mapangal kalhanba changi lengak asida yawba MLA ama oina mahaki maikaidagi shu hiram asiga mari leinaba state ki law sing ningthina chatna hananaba Chief Minister amasung mari leinaba minister da taksilagani haina phongdokhi To prevent this child abuse and this neglect, all the sections of the society, we have to do our responsibilities with conviction. But you, the pediatricians, you are doing well, you are doing actively, you have picked up this theme and you are going to deliver it. We are going to discuss how to prevent it, what are the causes, what are the ways to do to prevent it. This is a very nice thing. I would like to thank the organizer, PAM, for picking up this topic. The government also, I think, should strengthen the state laws regarding these abuses. Policies of the state should also be very straight and forward and should be strict
So as a legislator, I will pursue this case with the minister, with the government, so that this sector can be looked into properly. Mahindra Education Trust amasung Nandi Foundation na chahi tara humdoi dagi tara mapan faubada leiba teenage nupi macha singdagi fangba chahi asigi report ki matang da dissemination workshop amanga si pangthokre workshop adu HOPARD Imphal khusam naduna palace compound da leiba lamyan ba sanglen da pangthoki Nandi Kali project ki makhada chathakiba survey report asigi matung inna Manipur da miyoi masing lak kunipan ga lising yangkai mangaga chatret marfutara mari leibagi manungda teenage nupi machagi masing asi punna lak ani ga lising ani ga chani homfu humdoini survey asi nupi macha singna nongmada thengnari ba khudong chadaba sing khangdoktuna makhoibu empower tawba ngamnabagi pandamda chathakibani hairi maru oina education status methods of menstrual hygiene amasung nutritional status na chingba hiram kayagi matangda survey asi chathakibani कोई दी रिसर्च तौब खतने अदुना ngasi state department gi government gi official sing school gi oza sing satra audience survey da participant tawhidra su moi gi age group mayam yauri sina ka dore report si pabiraga suppose example any concerned department education department oi biro adagi social welfare department oi biro health ki oi biro not only government ngasi gi sida oza sing mayam su puli research scholar puri ko report si pabiraga koi state sigi karamba status ta leire haiba se report sine yam masak sengna tai masigi report say one of the India da UNICEF ki survey tawi but did not purely focus on the adolescent girls. Bharatiya Janata Party BJP Manipur Pradesh ki booth sampark mana abhiyan ngasi thongju kendragi ubudhau wangbren khana chawba community hall da pangthokre BJP thongju mandal na sinduna pangthokiba thoromaduda thongju gi MLA oriba works minister thongam biswajit BJP thongju mandal gi president L Tomba Maitai BJP mahila morcha gi national vice president L Sarda Devi BJP Manipur Pradesh ki spokesperson PK Ranjan BJP Manipur Pradesh ki hanagi president Santi Kumar Sharma yauna BJP thongju mandal gi booth nifu manga gi mihut singh ne sarukya ki ngasi gi mifam aduna prime minister Narendra Modi amadi national president Amit Shah na BJP bu booth level da mapangal kangkhat hanbagi tangai fadaba amal lairiba adugi matangda resource person singna miyam da khanganki More Commando amasung nifu humdoi suba Assam Rifles ki apun bakangbu amana nupa ama Chinese hand grenade amaga konana fare farba nupa adu Lilong Yangbi dagi Nasir Ahmad chahi kuntra apokpa Rafiuddin ni Impact News na fangba pauda More Commando amasung nifu humdoi suba Assam Rifles ki kangbu aduna More AR gi KLP post da More lom dagi tholakpa Maruti van ama khamduna check tawki Maruti van registration number ML04C16 617 adu check tawbada van manungda yauramba sangom kauta amada hand grenade adu yaurambani hairi van adu buthaurakiba Nasir amasung hand grenade adu More police ta sinakibaga loinana ain gi oiba khongthang paikhatpa hokre hairi Hauzik sanabagi pau Lamdam asigi naharol singbu masama ufana thamduna afaba khunai ama oihanabagi wakhalonda apunba fitness center na chahi kudingi pangthokpa state level transformation challenge ki nipan laksube edition gi anisuba preliminary round ngasi pangthokre Nagamapal de leiba fitness center da pangthokiba transformation challenge asida sarukyari ba singna ngasi masagi arumba hantharakpagi amadi hengatpagi chang onduna kaya yamna ohongba leibagi haiba yengki Changdamnaba asigi ahanba round oina haukiba September gi tang tara tarukta pangthoki loinana ngasi final round oina second preliminary round pangthoktuna chaliba thas ki lakliba tarik kun go humdoida palace compound da leiba MSFDS da mega event pangthokani Koigi Manipur da apaba samaj ama khunai ama oina honabada akoi gi chu angam sok ja jagi haduna akoi ngasi sinjariba transformation challenge ase akoi pangthok sabani India da kun yana sinjabani adu handak silisiga akoi Nepal subani adu ngasi pasina koi finance measurement haidare koi aroi ba measurement sei olje masagi weight am tabna koi first ade magi BMI fat percent adagi magi height ko lebum thokba height legedoba adu magi weight legedoba fat loina pulakanda leiba adu mu
ब्रेन जो अखोइना चेक तौबा हाइतारे मासी इंटेलिजेंट लेबर लेतब्रा गाना अखोइना तौबा ट्रांसफॉर्म हाइतारे लोइना खुदिमक ट्रांसफॉर्म तौनबदु अखोइना सिंजब कंपटीशन रन फॉर पीस है वाखलोंदा चही तरा हमदोगी मथक्ता लेबा मियोइसिंगी किलोमीटर तरागी सेंद्रा संगाई मैराथन 2018 लमजेन लोई चहुम गयांखै हमदोइना सरुक यादुन ngasi पांगथोखरे रेड सिल डिवीजन की मखादा निफुनिथोय सुबा साम राइफल्स न सिंदुना पांगथोकिबा मैराथन अदु सेंद्रा चिंखोंगदगी यांखै तरेट माउंटेन डिवीजन की ब्रिगेडियर रविंद्र रंजन न लमथाखी मैराथन अदुदा नुपा अमसुंग नुपीगी कैटेगरी दा मकोक तारबा लमजेन लोई मियोय मंगा खनगतुना मना पीदुना इकाई खुमनखी तरानीथोय सुबा मणिपुर स्टेट लीग ता मुवान लाई एथलेटिक्स सदर हिल्स माई पाखरे ngasi chathariba league asigi ayukta sanakiba yankhai mari suba match ta neroka fc sangakpam amadi dm rao sekmai anina match asigi apiba matamda panjil amamam chanuduna match asi draw oiki league asigi ngasi nungtil sanakiba yankhai manga suba match ta Muvan Lai Athletics Sada Hills na Anova Imagi Mangal M Khabam Lamkhaibu Panjil Ani Sunoda Maithiba Pibangam Ki Khumokcham Ingocha Memorial Trust ki Sentang Makhada All Manipur Football Association Sinduna Manipur gi Maming Leraba Football Club Tarani Thoina Saruk Yaduna Mapal Kangjai Bungda Makhata na Chatharakli ba State League asigi hayeng match Lairaroi Thasi ki Tarani Panda Sanaka daba Ahanba League ta Nisa Thangmaiban Amadi Klasa Kainauga Ani Suba League tana Southern Sporting Club Singjamai amasung Nako Nambul Mapal Anina lamba taunaragani BM Singh Trophy की मापन सुबह अम्फाज Senior Women's Football League ता YWC लंगथबाल माई पाखरे ngasi Indian Women's League pre-qualifying round की दमकता खुमल लंपाक artificial turf ground सानकिबा league असि की double leg की मापन सुबह match ता Manipur Police Sports Club amadi ESU Palace Compound ani Panjil ani chanuduna match si draw oiki match asida ESU Palace Compound ki sanaroi W Ranjibala player of the match ki mana phangki chatharakli ba football league asigi ngasi sana ki ba double leg ki tara suba league ta YWC Langthabal la Kripsya Naurem Thongbu Panjil ani amada maithi ba pi bangam ki match asigi player of the match na YWC Langthabal ki sanaroi S Linda Komna taki All India Football Federation ki mityang makhada All Manipur na sinduna chathariba Indian Women's League ki pre-qualifying round asida team marina double leg basis da lamba taunari thasi ki tarani panda makhata league match ani sanaragani अहानबा ओइनाम बेम्बेम देबी मेंस ओपन फुटबॉल टूर्नामेंट की फाइनल मैच सानना बसेम साब लोइख्रे ngasi ग्रुप सेंटर CRPF लांगजिंग की सानबुंगदा ग्रुप सेंटर CRPF लांगजिंग न सेंदुना सिविक एक्शन प्रोग्राम की सरुक अमा ओइना पांगथोकलिबा फुटबॉल टूर्नामेंट असि ngasi अयुक सानकिबा अहानबा सेमीफाइनल दा YPC ताकेलना पामियाल पातसोइबु पांजिल अमा सुइनोदा माइथिबा पिरम लगा टूर्नामेंट असि की फाइनल चंगबंगम की चथरिबा फुटबॉल टूर्नामेंट असि ngasi नुक्तिल सानकिबा अनि सुबा सेमीफाइनल दना TYO तुरेंग फाइशन ना YC and WO Haino Pokpu Panjil Manga Anida Maithiba Pibangam Ki Tournament asigi final match hayeng sanaragani Tarataruk Suba Manipur Veteran Cricket Tournament ta Napsa Nambul Mapal amasung Chem Khagempali ani mai pakre Veteran Cricket Tournament asigi ngasi langthabal public ground da sanakiba manga suba league ta model club chinga makhana toss ngamduna betting hana sanakiba match asigi apiva over kun try yaudana over kun go humdoi ga ball manga da wicket taramak turaga supnagi run chamaga kun ga mathoi khak lo bangam ki match asigi ani suba betting sanakiba napsa nambul mapal over kun go humdoi ga ball mari da wicket ani khak turaga run chamaga kun gani thoi lauduna match asi wicket nipan da mai pak bangam ki match asida Napsa Nambul Mapalgi bowler Himatna over tarukta wicket mari lauduna man of the match taki Jatharakliba cricket tournament asigi ngasi Luang Sangbam da leiba Luang Pokpa cricket stadium da sana kiba taruk suba likta Chem Khagempali na toss ngamduna betting hana sana kiba match asigi apibo over kuntra da wicket mari khak turaga run ani ga supna mari lobangam ki match asigi ani suba betting sana kiba Dynamic Sporting Union kwa kaithela match asigi apibo over kuntra da wicket mari turaga supnagi run chamaga humbudraga mapan khak lauduna match asi run kunga manga da maithi banangki match asida ball humbudraga mathoida run marfuga mapan laukiba Chem Khagempali gi batsman I Ibo bina man of the match taki
Manipur Veteran Cricket Association asinduna chathariba tournament asida Manipur ki tongan tongan ba mafam singdagi lakpa team taretna league match sing asigi athoi hen tanari hayeng tournament asigi match lairaroi tha asigi tarani panda luwang pokpa cricket stadium da Jem Khagempali amadi Napsa Nambul Mapalga Sanabaga loinana DSU kwa kaithel amasung model club chinga makha anina Langtabal public ground da lamba taunaragani Karnataka ki Bijapur da chathariba kunga mangarak shuba National Thangta Championship ta Manipur ki team champion oikre championship asida Manipur na gold medal homfu manga silver medal tara taruk aduga bronze medal taruk lauduna team champion oikibani Jammu amadi Kashmir na gold medal kuntra humdoi silver medal tara nipan aduga bronze medal tara taret lauduna team runners up taki Andhra Pradesh ke Tirupati da pangthokiba tara taruk suba National Inter-District Junior Athletic Meet 2018 da Manipur ki mahut sinduna saruk yaruba Langai Sports Academy gi sanaroi sing okpagi thauram amangasi pangthokre Lamlai Kendra gi manung channa Nongpok Sanjain bamda leiba Langai Village da pangthokiba thauram amada Manipur ki mahut sinduna saruk yaruba Langai Sports Academy gi athlete tara tareta achamba khudol tamduna ikai khumnaba utki thauram aduda Langai gi Managing Director Telem Arun Kumar na haikibada Tirupati da pangthokiba National Inter-District Junior Athletic Meet 2018 da Manipur gi oina sanaroi tara nipan khangatpada Langai Sports Academy gi sanaroi tara taret khalakpa asimak lamda masomda leiriba miyam gi oina yamna chawthok chaningai ni haiki Hariba Academy sida kungang asi khaktagi oiba sanaroi chamaga manga lei sanaroi chamaga manga sigi manungda tongan ba event ta discipline da sanai chahi ama farakadoroba player singi manungda khoina ihan hanba national chatpa ngamba team ta kisina hanba oire mafam sida de khoi gi coach leite aduga khoina to mafam da engage tawraga khoina mafam sida gi angang sing puraga mafam coach lei mafam da sanan ban player ama oina hona ba angang sing gi oiba admission fee aduga monthly fee ama ta leite hariba langai village ki project ki manungda khoina angang sing free da angang sing sanahan bani sanana bagi damak ta chu angang sing gi damak ta khoina tongan ba material sing sem sai aduga angang sing gi chatok jasin tawnana ba tongan ba player sing khaktagi oiba bus ama arrange tawraga khoina mafam amadagi mafam amada sanaba puraga sanahali Aroibada bulletins ke headlines amuka hana miyam da thamsari Lamda masigi veteran sanaroi singi yaifa thaurang paikhatna balengak na honaragani haina Chief Minister Nongthomba Birena phongdokre Langol ching amadi lamfel pat ki mafam singda lo thugaiduna yum sajaliba sing athubada takhairagani haina Chief Minister Nongthomba Birena Jackson wa thamkre Center na khungang chawkhatna ba lupa koti lising ahum pirakle state asigi khungang gi lambi thong pagatna ba sengat ba hawragani haina Minister Thongam Biswajit na phongdokre Amasung kungani thoirak suba Mani Pedicon 2018 ngasi pangthokre angang singba abuse amadi neglect tawbadagi ngakthokna ba hotnabada mama mapa amadi miyam gi chawba thodang lei hairi